China amadi Taiwan gi issue se nahan America gi Chancellor Nancy Pelosi laklambanate China hanthaba laikidre army drill leptana chatharakpana hojik phawbu chathari namit mari ni sukre Taiwan gi army sing ngasi haiki China gi phibam ase mainland attack ki phibam mansilakle handak Beijing gi plan ase laidi large scale military drill ni amasung American gi speaker Nancy Pelosi laklambagi response tagi horakhibani Taiwan ki Ministry of National Defense na ngasi haiki People's Liberation Army PLA na warship kaya marom galoy na aircraft kaya su Taiwan amati makoy ka thangnariba samudrada tharakle Taiwan ki nahakiyaw na haibadi border na ministry asina makata na hai Taiwan ki army gi maikay dagi makoy gi missingbu plus force singbu LRP bagi damag atyada maingal shoot tawi maramdi China gi nongpok thangba maikay da laiba Kinmen Island gi mathakta drone taret pairak pathengnaki loina masak hangba ngamdaba unidentified aircraft singsu Matsu Koba Island gi mathakta pai pathengnaki hairiba jahaz sing drone amadi aircraft sing ase Taiwan gi mainland da changlak taba taraga su China Taiwan gi marakta border amalai madu median line hairi madu gi nak ta koi pai dun lai pathengdare hairiba median line ase Taiwan da semjabani makoi gi oina mall de haibadi masigi line ase China na khangsin nade China gi oina Taiwan ase makoi gi nisini Taiwan haina leiramde hanadagi makoi gi laibak ki saruk amoina leirambani makoi ki military drill ase sathina kalle handak ke se Taiwan mainland ki maikai kya dagi Chinese jahaz sing aircraft sing ubo hangba hore China Taiwan Uyghur Muslim sing asiga nainarak pa sanglaknabani handak Pelosi ko ba ibema ama sanglubadagi saktam ase lakhibani ngasi su drill ase yamna kana tawki haidi ballistic missiles launch tawi aduga Taiwan gi akoibada maikai taruk tagi drill tawri kapthok kapsin sanari Karamba mikupta changkigani khangho banate guarantee leite haibiai hojik Taiwan ki phibam experts singi wakhan wanai handaki matang sida maramdi makoina hai handak China ki khongthang ase danger ni Taiwan crisis ki ahoboi ki bayan alai masi timing chaba matamni side animaki marakta santi gi wa thamna hobuna pai handaki army drill asida China ni use story ba kuchukulai amadi force ki masing yami makoina handak kayam power lai hai base so fazana tawre amrom de China gi jagoi asibu America na fazana yeng tuna kupna miteng thamduna leiri hojik mak Taiwan gi nopok thangba saruk ta US ki vessel mari tawduna lei madugi manong de USS Ronald Reagan USS Tripoli USS NT Zen kobusing ase alert leiri chairak sida China amadi America gi marakta wapam kaya da tok tawbagi wapam su leirami amasung agreement thambagi wapam leirami adubu China na haikre wapam kharada ngangna payaroi madugi manungda climate change amadi defense cooperation asisu challi experts sing na hai handak China na tawribase army drill gi namnga ta Taiwan pu maikai digi block tawba hauraga aroi bada changsin bagi invade tawkhibagi phibam mali amoromda Taiwan gi government su nikle masi matam sanglakle makoi gi public sing da war gi matang da matam da kari tawni haiba training piba makoi matam sangla dagi horaklabani China gi jet plane kharadi yamna nakna border lansil lap oina paiba yaure adubu Beijing kanglup na khangsin date karamba mikupta kari oigini Taiwan ki laibak bhak tadri karigumba China na invade tokraba aduga amrom dagi America Japan na chingba yausilaba adu arbadi sathi gani phibam ase